listening Manipuri Wari Tamilasi, a Manipuri audio YouTube channel. Pumnamaku Hemchandra Soibamna Khurumjari. Channel asida article ama puduna lakjari. Mayam punna taminasi. Irol, mirol, aiki, soirol. Aikoigi iramdam Manipur asi sahi lising anigi masagi puwari laijaba masagi mayek mason lining lizard manat suna laijaba kanagi sumika fondaba ningthaupanba laibak ama oirami adubu ing lising amaga satret ka supna mapandagi lising amaga satret ka yankhai mathoi fawwa pamhaiba ningthauna panba matamda ramandi lining sandokpa santidas ko saina lamdam asida lakhibutagi lamdam asigi masagi laijariba lol mayek amadi dharmada ahongba kaya lakhibata natana akanba saifu kaya nangba hore haiba yai masigi matung ing lising amaga chanifan marfu tarama thoida loilam sandokpada haleng balaitraba british ki mikha pon khibata kisu amka hena hongba lakpa hokre masigi kudam haibabu lamdam asigi ningthau Surachan Maharajbu makhoiga pau phaunaba ngamnaba haiduna Bharat ki manungda leiba ningthau macha sing khaktagi mahi tamfam school sang amada thakibagi wari kaya sulairi matang asida aigi wakhalda phaurakpa lolga mari leinaba khara mayamda haijarake aikoina khalamba yai madudi English ta karigumba khara iraga thagatlaga natragana English yamna lolaba larik haiba sai kanagumba mi amana English mayek khara sengna lolaklaba mamit kuptaba makai yengduna tari khanari yamna thina nai sigi mise kari tamliba jano larik laisu yamna hairomgadaba mali English ngangba lonba khakta natte atopa lol ama hekta nganglaba ekhoina khalliba se mapan yamna thokpa mirak tinba sanga yamna leiba amani haina mama mapa oiba kharana amu makhoibu thak yamna wangna khanduna masa singda tattana hari tamli makhoigi matau tamnaba amuksu yengsi English natraga Hindi lon asi matau karamna lamdam asida ngangnaba haurakhiba haiba ningsinglibra matam amada iramdam asi mikha ponbagi wari ngasisu ningsingnari sonari haujiksu matam pumbada wari na duna leinari lairik singdasu para ama oina aikhoise loilam sandokpa British ki makhada leiduna mikha polami adubu kona thangda aikhoinan ngamduna British na aikhoigi ningtamba piramle haina tambiri larikta adubu masibu tasingna ningtamba kaugadoribra angang amana hek marol khajiktang tholakpada English ki wahai khara hane haiba tambiraga angang adu wai sing adu haiba thoklabdi angang se larik haigadori haina hainari chummi English haibase malem sinba thungna ngangnariba amadi tongan tonganba lamgi mioi singa pau phauna liba phauna loni aduna aikhoina English pu international language oina launari hoi masina masi oikrabasu amuk yengsi English nganglaga saukhatpa sakkadoribra haibado aikhoigi lamdam sidasu lol asi phajana hainare English sumna ngangba iba paba haibasu yamna thoklakle adubu aikhoigi lamdamse saukhatlabra hairabadi saukhatpagi thak asuki matik nemli haiba yai tawbatabu haijinba tamsinba karisu kaide adubu isagi haurakpham isagi ibu kawbudi afabani khanbra haujiki matamsida Facebook Instagram WhatsApp masina taba atopa social media platform singda aikhoina karigumba post ama thagatpada aikhoina pamlibase post thagatliba aikhoi khaktamak wakhal tajabadura natragana miyam pumnamak khanghanbadura social media gi phambakta pukhalaklaba wahaidudi marup mayamdasu khanghaningba soidana phaubiramgani khalli marup mayamdadi thambiramgani adubu marupsing adu adomna ngangliba iriba Hindi natraga English lol asi loina khanglamgani khanbibra karigumba ama hairamdai natragana iramdai natragana thagalamdaida aikhoina ahanbada yengadoriba khangadoribasi karino aikoi
ꯃꯤꯔꯣꯜ ꯌꯥꯝꯅ ꯍꯩꯔꯦ ꯍꯥꯏꯕꯗꯣ ꯎꯠꯄꯗꯨꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯃꯌꯥꯝꯗꯨ ꯈꯪꯍꯟꯕꯁꯤꯔꯥ? ꯃꯇꯥꯡ ꯑꯁꯤꯗ ꯅꯦꯜꯁꯟ ꯃꯟꯗꯦꯂꯥꯅ ꯍꯥꯏꯕꯤꯔꯝꯃꯤ ꯋꯥꯍꯩ ꯄꯔꯦꯡ ꯑꯃ ꯅꯤꯡꯁꯤꯡꯕ ꯌꯥꯏ, ꯃꯗꯨꯗꯤ ꯅꯍꯥꯛꯅ ꯀꯅꯥꯒꯨꯝꯕ ꯑꯃꯗ ꯋꯥꯔꯤ ꯁꯥꯕꯗ ꯃꯍꯥꯛꯅ ꯈꯪꯕ ꯂꯣꯟꯗ ꯁꯥꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛꯇ ꯆꯪꯏ, ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯂꯣꯟꯗ ꯁꯥꯔꯒꯅ ꯊꯃꯣꯏꯗ ꯆꯪꯏ꯫ ꯑꯩꯒꯤ ꯃꯣꯠ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯎꯒꯗꯧꯔꯤꯕꯁꯦ, ꯑꯩꯈꯣꯏꯅ ꯋꯥꯔꯤꯁꯦ ꯇꯥꯒꯗꯧꯔꯤꯕ ꯅꯠꯇ꯭ꯔꯒꯅ ꯄꯥꯒꯗꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯦ ꯍꯥꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯜꯂꯤ꯫ ꯃꯊꯪꯗ ꯀꯅꯥꯗ ꯀꯔꯤꯒꯤ ꯏꯔꯤꯕꯅꯣ ꯍꯥꯏꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯕꯁꯨ ꯃꯊꯧ ꯇꯥꯏ ꯈꯟꯖꯩ꯫ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥ ꯑꯃ ꯍꯥꯏꯕꯗ, ꯀꯔꯤꯒꯨꯝꯕ ꯄꯦꯟꯗꯕ ꯑꯃ ꯁꯦꯝꯗꯣꯛꯅꯕ ꯏꯕꯗ, ꯑꯔꯨꯕ ꯋꯥꯍꯩꯅ ꯃꯔꯨ ꯑꯣꯏꯅ ꯏꯪꯂꯤꯁꯇ ꯏꯗꯨꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡꯗ ꯊꯥꯒꯠꯅꯔꯤ꯫ ꯃꯁꯤꯅ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯆꯥꯎꯈꯠꯄ ꯄꯨꯔꯛꯄ ꯍꯥꯏꯕꯁꯦ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯂꯕ ꯃꯇꯤꯛ ꯆꯥꯔꯕ ꯃꯈꯣꯏꯇꯅ ꯄꯨꯔꯛꯄ ꯑꯣꯏꯊꯣꯛꯂꯣꯏ꯫ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯔꯛꯀꯗꯕꯅꯤ꯫ ꯑꯗꯨꯒ ꯐꯖꯈ꯭ꯔꯕ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯋꯥꯈꯜꯂꯣꯟꯁꯤꯡ ꯑꯗꯨ ꯂꯥꯏꯔꯤꯛ ꯅꯤꯡꯊꯤꯅ ꯍꯩꯔꯕ ꯃꯈꯣꯏ ꯃꯁꯦꯜ ꯈꯛꯇ ꯄꯥꯅꯈꯤ꯫ ꯃꯈꯣꯏ ꯃꯁꯦꯜ ꯑꯄꯥꯝ ꯄꯥꯝꯗ ꯐꯣꯡꯗꯣꯛꯅꯩ꯫ ꯑꯗꯨꯕꯨ ꯃꯇꯝꯁꯤꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯁꯤꯡ ꯁꯤꯖꯤꯟꯅꯔꯕꯁꯨ ꯃꯃꯥꯂꯣꯟ ꯅꯠꯇꯅ ꯑꯇꯣꯞꯄ ꯂꯣꯟ ꯀꯌꯥ ꯈꯪꯖꯗꯕ ꯃꯈꯣꯏꯁꯤꯡꯗꯨꯗꯤ ꯀꯝꯗꯧꯕ? ꯃꯈꯣꯏꯗꯤ ꯋꯥꯍꯟꯊꯣꯛ ꯈꯪꯗ꯭ꯔꯕꯅꯤꯅ ꯑꯗꯨꯝ ꯇꯣꯛꯄ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ? ꯁ꯭ꯀꯨꯜꯁꯤꯡꯗ ꯏꯪꯂꯤꯁꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯅ ꯊꯝꯅꯈꯤꯕꯗꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯃꯍꯩꯔꯣꯏ ꯅꯍꯥꯔꯣꯜꯁꯤꯡꯅ ꯉꯁꯤꯁꯨ ꯏꯁꯥꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯉꯥꯡꯅꯔꯝꯕ ꯍꯥꯏꯅꯔꯝꯕ ꯈꯔ ꯂꯨꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯃꯔꯤꯛ ꯆꯨꯝꯅ ꯈꯪꯅꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯀꯅꯥꯒꯨꯝꯕ ꯃꯤꯔꯝꯒꯤ ꯃꯤꯅ ꯋꯥꯍꯩ ꯑꯃ ꯄꯨꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯂꯣꯟꯗ ꯃꯥꯁꯨ ꯈꯪꯅꯤꯡꯗꯨꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯔꯛꯂꯒ ꯃꯁꯤ ꯅꯈꯣꯏꯒꯤ ꯂꯣꯟꯗ ꯀꯔꯤ ꯀꯧꯕꯒꯦ, ꯀꯔꯝꯅ ꯈꯪꯅꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯈꯨꯝꯐꯝ ꯈꯪꯗꯗꯨꯅ ꯑꯩꯗꯤ ꯈꯪꯗꯦ ꯍꯥꯏꯅ ꯍꯥꯏꯊꯣꯛꯈꯤꯕꯗ ꯏꯀꯥꯏꯕ ꯐꯥꯎꯔꯛꯇ꯭ꯔꯕꯗꯤ ꯏꯁꯥꯒꯤ ꯏꯔꯝꯗꯝ ꯌꯣꯟꯊꯣꯛꯆꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯣꯏꯕꯗꯒꯤ ꯄꯤꯛꯂꯤꯕ ꯑꯉꯥꯡꯁꯤꯡꯗꯨꯅ ꯁ꯭ꯀꯨꯜꯗ ꯏꯪꯂꯤꯁ ꯉꯥꯡꯅꯗ꯭ꯔꯕꯗꯤ ꯐꯥꯏꯟ ꯊꯤꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯃꯥꯂꯣꯟ ꯃꯤꯔꯥꯏꯕ, ꯏꯁꯥꯒꯤ ꯏꯔꯝꯗꯝꯗ ꯏꯁꯥꯒꯤ ꯂꯣꯟ ꯉꯥꯡꯅꯕꯒꯤꯗꯃꯛ ꯐꯥꯏꯟ ꯂꯧꯔꯤꯕꯁꯤꯕꯨ ꯁꯦꯝꯗꯣꯛꯄꯒꯤ ꯃꯇꯝ ꯑꯣꯏꯔꯦ꯫ ꯏꯪꯂꯤꯁ ꯍꯥꯏꯕꯁꯦ ꯏꯆꯝ ꯆꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯃꯈꯛ ꯑꯣꯏꯕꯇꯅꯤ꯫ ꯃꯤ ꯈꯨꯗꯤꯡꯃꯛ ꯏꯪꯂꯤꯁ ꯍꯩꯇꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ꯫ ꯑꯄꯥꯝꯕ ꯈꯔꯅ ꯍꯩꯖꯕꯅꯤ꯫ ꯍꯤꯟꯗꯤꯁꯨ ꯑꯗꯨꯝ ꯃꯉꯥꯏ꯫ ꯇꯝꯁꯤꯟꯕꯗꯤ ꯂꯣꯏꯅ ꯀꯥꯟꯅꯩ꯫ ꯑꯗꯨꯕꯨ ꯂꯣꯜ ꯑꯁꯤꯅ ꯏꯃꯥꯂꯣꯟꯕꯨ ꯉꯝꯅ ꯆꯠꯍꯟꯈꯤꯕꯗꯤ ꯐꯩ ꯍꯥꯏꯅ ꯈꯟꯕꯤꯕ꯭ꯔꯥ? ꯑꯥꯔꯇꯤꯀꯜ ꯑꯁꯤꯕꯨ ꯏꯖꯔꯤꯕ ꯑꯩꯍꯥꯛ ꯏꯁꯥꯃꯛꯁꯨ ꯏꯪꯂꯤꯁꯇ ꯃꯥꯁꯇꯔ ꯇꯧꯖꯔꯤ꯫ ꯑꯗꯨꯕꯨ ꯑꯩꯅ ꯏꯪꯂꯤꯁꯄꯨ ꯂꯦꯡꯒ꯭ꯋꯦꯖ ꯑꯃ ꯑꯣꯏꯅ ꯇꯝꯈꯤꯕꯅꯤ꯫ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯉꯁꯤ ꯐꯣꯡꯗꯣꯛꯂꯤꯕꯁꯦ ꯏꯪꯂꯤꯁꯇ ꯏꯔꯝꯂꯕꯗꯤ ꯑꯥꯔꯇꯤꯀꯜ ꯑꯁꯤꯕꯨ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯁꯨ ꯄꯥꯅꯔꯝꯕ ꯌꯥꯏ꯫ ꯑꯗꯨꯕꯨ ꯑꯩꯍꯥꯛꯅ ꯐꯣꯡꯗꯣꯛꯅꯤꯡꯂꯤꯕ ꯋꯥꯍꯟꯊꯣꯛꯁꯤꯒꯤ ꯋꯥꯍꯟꯊꯣꯛ ꯌꯥꯎꯈꯤꯒꯗ꯭ꯔꯥ? ꯃꯁꯤꯅꯅꯤ ꯏꯁꯥꯒꯤ ꯂꯣꯟꯗ ꯋꯥꯍꯩ ꯈꯔ ꯐꯣꯡꯗꯣꯛꯆꯔꯤꯕꯁꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯩꯍꯥꯛꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯃꯔꯣꯝꯗ ꯂꯥꯏꯕꯛ ꯌꯥꯝꯅ ꯐꯩ ꯍꯥꯏꯔꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒꯅ ꯆꯥꯎꯊꯣꯛꯅꯤꯡꯉꯥꯏ ꯑꯣꯏꯅ ꯂꯧꯕꯁꯨ ꯌꯥꯏ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯗꯤ ꯑꯇꯣꯞꯄ ꯃꯤꯒꯤ ꯂꯣꯜ ꯏꯪꯂꯤꯁ ꯅꯠꯇ꯭ꯔꯒ ꯍꯤꯟꯗꯤ ꯑꯌꯥꯝꯕꯅ ꯈꯪꯅꯔꯤ, ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯣꯜꯗꯤ ꯄꯥꯛ ꯁꯟꯅ ꯈꯪꯅꯗꯦ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯂꯧꯍꯧꯕ ꯌꯥꯏ꯫ ꯀꯝꯗꯧꯅꯅꯣ ꯍꯥꯏꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕ ꯋꯥꯔꯤ, ꯑꯀꯥꯏꯕ ꯋꯥꯔꯤ, ꯏꯔꯝꯗꯝꯒꯤ ꯃꯤꯡꯆꯠ ꯁꯣꯛꯄ ꯋꯥꯔꯤ ꯑꯩꯈꯣꯏ ꯈꯛꯇꯅ ꯈꯪꯕ ꯌꯥꯏ꯫ ꯀꯔꯝꯅ? ꯑꯗꯨꯒꯨꯝꯕ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯃꯁꯦꯜ ꯈꯛꯇ ꯈꯪꯅꯔꯤꯕ ꯏꯃꯥꯂꯣꯟꯁꯤꯗ ꯉꯥꯛꯇ ꯏꯔꯒ ꯊꯥꯒꯠꯄꯤꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯏꯕꯤꯕ꯫ ꯑꯗꯨꯕꯨ ꯂꯩꯕꯥꯛꯀꯤ ꯑꯐꯕ ꯋꯥꯔꯤ, ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯊꯧꯗꯣꯛ, ꯑꯐꯕ ꯊꯕꯛ, ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯋꯥꯔꯤꯗꯤ ꯃꯌꯥꯝꯗ ꯈꯪꯍꯟꯕꯗ ꯂꯦꯝꯖꯕ ꯋꯥꯔꯤꯗꯤ ꯏꯪꯂꯤꯁꯇ ꯑꯣꯏꯔꯕꯁꯨ ꯏꯕꯗ ꯀꯔꯤꯁꯨ ꯀꯥꯏꯗꯦ꯫ ꯃꯁꯤꯒꯨꯝꯕ ꯈꯨꯗꯣꯡꯆꯥꯕꯁꯦ ꯃꯌꯥꯝꯅ ꯈꯪꯕꯤꯗꯕꯅ ꯑꯇꯣꯞꯄ ꯃꯤꯔꯝꯒꯤ ꯂꯣꯟꯅ ꯃꯔꯨ ꯑꯣꯏ ꯈꯟꯗꯨꯅ ꯏꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯕꯨ ꯃꯤꯔꯝꯒꯤ ꯃꯤꯅ ꯐꯠꯇꯅ ꯎꯍꯟꯕꯗ ꯌꯥꯝꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤ ꯍꯥꯏꯕ ꯌꯥꯏ꯫ ꯃꯁꯤꯃꯛꯁꯨ ꯃꯄꯨꯡ ꯑꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯐꯥꯎꯕ ꯎꯁꯤꯠꯄꯤꯗꯦ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ꯫ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯠꯇ꯭ꯔꯒꯅ ꯐꯖꯗꯕ ꯋꯥꯔꯤꯁꯤꯡ, ꯏꯔꯝꯗꯝꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯁꯣꯛꯄ ꯌꯥꯕ, ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯨꯄꯤ ꯑꯣꯠꯄꯤꯕꯒꯤ, ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯇꯦꯝꯁꯤꯟꯕꯤꯕ, ꯃꯤꯍꯥꯠ ꯃꯤꯄꯨꯟꯒꯤ ꯊꯧꯗꯣꯛ, ꯍꯨꯔꯥꯟ ꯆꯤꯟꯊꯤ, ꯃꯤ ꯑꯃꯗ ꯑꯀꯤ ꯑꯈꯪ ꯅꯪꯍꯟꯕ ꯑꯁꯤꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯏꯁꯥ ꯏꯊꯟꯇ ꯍꯩ ꯍꯥꯏꯕꯗꯣ ꯎꯠꯆꯅꯕ ꯇꯧꯔꯤꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯑꯁꯤ ꯌꯣꯟꯊꯣꯛꯄꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ꯫
matang matam chana amasung kanada hairibano kanana taribano khangna irol mirol ngangba tamsi migi maroltana chaukhatpani khanbasu lanbo oigani aduga kanagumba amana atoppa marol yamna lolaga larik yamna hairabani haiduna ya karaga yengbadusu tawbidanaba haijari hoi mahak larik laisu matik chana hairamgani mirak tinba sanga yamna laiba oirambasu yai adubu migi lol tamlubadagi irol kaukthokhiba sabagi matawdudi larik laisu matik chana haire haina utninglabasu larik hairaga laisu khangdaba mi amani haina takthokjai haibada haimanba thokloi khanjai chummi haujiki matamsidadi pausi yamna tunamak phangnare mafam amada thokpa thodok mafam amadagi yamna laina yaunare pumnamak chawkhalakgi khudam kanagumbana khalamba yai ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯤꯡꯆꯠ ꯁꯣꯛꯄ ꯌꯥꯕ ꯋꯥꯔꯤꯁꯤꯡꯁꯤ ꯊꯥꯒꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯏ ꯄꯥꯎ ꯁꯟꯗꯣꯛꯂꯤꯕ ꯃꯦꯗꯤꯌꯥꯁꯤꯡꯅ ꯊꯥꯒꯠꯈꯤꯕꯗ ꯑꯗꯨꯝ ꯈꯪꯅꯒꯗꯕ ꯂꯩꯔꯕꯁꯤꯕꯨ ꯍꯥꯏꯅ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯊꯥꯡꯒꯩ ꯁꯦꯡꯅ ꯑꯩꯈꯣꯏꯒꯤ ꯄꯥꯎ ꯅꯠꯇ꯭ꯔꯒ ꯋꯥꯔꯤ ꯑꯇꯣꯞꯄ ꯂꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯗ ꯌꯥꯝꯅ ꯊꯋꯥꯏ ꯇꯥꯅ ꯀꯔꯤꯁꯨ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯋꯥꯠꯂꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯒ ꯈꯠꯅ ꯆꯩꯅꯕ ꯌꯥꯎꯔꯛꯄꯗ ꯊꯪꯅꯕ ꯂꯩꯀꯥꯏꯅ ꯈꯨꯅꯤꯡ ꯀꯥꯡꯈꯠꯇꯨꯅ ꯌꯦꯡꯂꯤ ꯃꯁꯤ ꯈꯪꯕꯅ ꯑꯁꯤꯡꯕ ꯏꯃꯨꯡꯅ ꯀꯩꯗꯧꯅꯨꯡꯗ ꯋꯥ ꯃꯆꯥ ꯑꯃꯒꯤꯗꯃꯛ ꯃꯔꯩ ꯆꯀ꯭ꯔꯤ ꯂꯩꯀꯥꯏ ꯇꯥꯍꯟꯗꯦ ꯑꯄꯪꯕ ꯏꯃꯨꯡꯅ ꯀꯣꯏꯂꯥꯎ ꯂꯪꯅꯩ ꯊꯪꯅꯕ ꯏꯃꯨꯡꯅ ꯎꯁꯤꯠꯄꯤꯗꯦ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯔꯨꯕ ꯃꯇꯝꯗ ꯈꯛꯇꯃꯛ ꯇꯥꯛꯁꯤ ꯂꯩꯀꯥꯏꯗ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗ꯭ꯔꯕꯁꯨ ꯌꯥꯝꯅ ꯐꯖꯗꯕ ꯋꯥꯔꯤꯗꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯛ ꯂꯩꯁꯅꯨ ꯑꯁꯨꯝꯅ ꯏꯔꯝꯗꯝꯒꯤ ꯑꯣꯏꯅ ꯌꯦꯡꯂꯛꯄꯗꯁꯨ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯔꯤ ꯃꯔꯝ ꯑꯁꯤꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯐꯕ ꯋꯥꯔꯤ ꯈꯛꯇꯃꯛ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯍꯟꯅꯤꯡꯉꯤ ꯑꯃꯨꯛꯀꯁꯨ ꯍꯪꯕ ꯌꯥꯏ ꯃꯅꯤꯄꯨꯔ ꯑꯁꯤ ꯐꯨꯔꯨꯞ ꯀꯌꯥ ꯄꯨꯟꯗꯨꯅ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯅ ꯃꯩꯇꯩꯂꯣꯟ ꯈꯪꯗꯕꯁꯤꯡꯗꯗꯤ ꯀꯔꯝ ꯇꯧꯕ ꯃꯁꯤꯗ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯃꯆꯥ ꯈꯨꯗꯤꯡꯃꯛ ꯃꯤꯇꯩꯂꯣꯟ ꯉꯥꯡꯉꯤ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯣꯜ ꯈꯨꯗꯤꯡꯃꯛ ꯄꯨꯟꯅ ꯆꯥꯎꯈꯠꯃꯤꯟꯅꯅꯕ ꯌꯥꯔꯤꯕ ꯃꯈꯩ ꯏꯁꯥ ꯏꯁꯥꯒꯤ ꯂꯣꯜꯁꯤꯡ ꯑꯁꯤ ꯉꯥꯡꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯏꯁꯥꯒꯤ ꯂꯣꯜ ꯐꯥꯎꯅꯕ ꯃꯁꯦꯜ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯀꯔꯤꯒꯤ ꯃꯤꯒꯤ ꯃꯔꯣꯜ ꯑꯃꯨꯛ ꯁꯤꯖꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯑꯔꯣꯏꯕꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜꯁꯤ ꯂꯥꯞꯅ ꯊꯝꯂꯤꯕ ꯃꯈꯩ ꯑꯇꯣꯞꯄ ꯂꯣꯟꯅ ꯃꯍꯨꯠ ꯁꯤꯜꯂꯛꯂꯤꯕ ꯃꯈꯩ ꯑꯩꯈꯣꯏꯁꯦ ꯃꯤꯈꯥ ꯄꯣꯜꯂꯕꯅꯤ ꯑꯀꯟꯕ ꯑꯊꯧꯕ ꯃꯍꯥꯛꯇꯨꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯁꯤꯖꯤꯟꯅꯔꯤꯕ ꯂꯣꯟꯗꯨꯒꯤ ꯃꯄꯨꯗꯨꯅꯤ ꯏꯁꯥ ꯏꯁꯥꯅ ꯋꯥꯈꯜ ꯈꯟꯊꯕꯒꯤ ꯃꯇꯝ ꯌꯧꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯣꯜ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝꯗ ꯈꯛꯇꯅꯤ ꯉꯥꯡꯅꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯏꯁꯥꯒꯤ ꯏꯔꯜ ꯂꯩꯔꯛꯇ꯭ꯔꯕ ꯀꯥꯟꯗ ꯃꯤꯒꯤ ꯃꯔꯜ ꯄꯨꯕꯅꯤ ꯃꯤꯒꯤ ꯂꯣꯜ ꯋꯥꯏꯔꯒ ꯌꯥꯝꯅ ꯆꯥꯎꯊꯣꯛꯅ ꯏꯃꯥ ꯂꯣꯟ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯉꯥꯡꯅꯤꯡꯗꯦ ꯍꯥꯏꯗꯨꯅ ꯆꯥꯎꯈꯠꯄ ꯄꯨꯔꯛꯀꯅꯤ ꯈꯟꯕꯁꯨ ꯑꯄꯪꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ ꯈꯜꯂꯤ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯇꯥꯛꯆꯗ꯭ꯔꯕꯗꯤ ꯀꯅꯥꯅ ꯇꯥꯛꯄꯤꯒꯅꯤ ꯃꯁꯤꯗ ꯏꯁꯥꯒꯤ ꯂꯣꯜꯁꯤꯁꯨ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯕꯁꯤꯁꯨ ꯀꯥꯎꯕꯤꯗꯕ ꯐꯩ ꯑꯥꯔꯇꯤꯀꯜ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯤ ꯁꯣꯅꯥꯂꯤ ꯉꯥꯡꯕꯝ ꯑꯥꯔꯇꯤꯀꯜ ꯑꯁꯤꯕꯨ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯔꯤꯕ ꯑꯩ ꯍꯦꯝꯆꯟꯗ꯭ꯔ ꯁꯣꯏꯕꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ